ngasi nongna miyo yangkhai ga mapan COVID-19 positive oire active case chani ga tara truk yaukhre Leingakki order amana school sing July 13 Faoba class Touba Thingjinkhre ahing yarek tuna ming chanana bagidamak entrance test ki form loba lakiba sing police na tankhai khre TG Higher Secondary School da ming chanana bagidamak pangthok doriba entrance test ki form lona bagidamak ahing yarek tuna leiba yamlaba mahiroi sing amade mahiroi singi mama mapa sing yauna ngasi nongalamdai da mi ka hena yam khalakpadage madubu senana bohotnabada पुलिस की माइकई दा अचौबा खुदोंग सातबा मा थोखरे मिया मदु मणिपुर गे राजबाबा नगना लेबा मरमना मिया मदु पुलिस न तनखाइना बोहनखे अहिंगी मतम दा फॉर्म थाबा लेते मरम मदुना मियाम हंदोकपि यु हाइना पुलिस की माइकई दगी लाउरबसु लाकलेबा सिंग अदुना मिंग तबु चनबा फंगलबदी हाइबगे वाखल दा मफम मदु थादो उ हाइबा याखिदे तुंगदा पुलिस की माइकई दगे अहेनबा फोर्स सिजन अदुना मिया मदु तनखाइ खे Panba yai school asigi maike dege thadoroki bachero lamagi matungina class 11 da mingchanna bagidamak lairiba siar ase science subject da chamre arts ki oina chahum amade commerce ki oina chamane school asida mingchanna bagidamak entrance test tha asigi kunda pangthokadoribane education s ki thawong yachal lakta basagol ga pangkakne Leingakki school da mingchalhana ba mahiroi singbu free seat amadi direct admission gi process sathare emsu haukiba academic session 2021-22 gi bosem loba class 10 exam gi result saliba tha sigi nipan da lauthokiba result asina mamang thakta gi handak ki result asina mahiroi chada humbudura ga taruk pass tawduna khwaidagi percentage wangna pass tawba sahi ama oike haurak liba mahiroi singi tungi punsigi lambe lep kadaba mahiroi singi punsida thengnaba chawba han ba exam ase haidokpaga numit asimaktada Directorate of Education S na thokiba notice ta haukiba chahi 2014 dage chanaduna lakhiba Imphal manungi maruoiba government higher secondary school singe joint admission system common entrance test CET handak chahi gi chaliba academic session 2022-23 asigi oina chanara roi haina palle makhata na notice asida Department asigi makhada leriba higher secondary school singi authority singna masa na admission committee siamduna chanaba khudong sagdaba makhalgi admission gi process haunaba authority singda khangan khiba laikhre notice asigi matungina school singna admission committee siamlaga admission process haubaga loinana school kharada mahiroi sing admission phangaunaba thomjinnabagi paw amade mitmangda uba phangle handaki chahi asigi oina mamangda tawkhidriba mawongda Leingakki school singna afaba mahiroi sing launabagi wakhalonda school singna provide tawjariba seat masingdage mark wangna phanglakpa mahiroi singbu free seat amade direct admission gi seat khara reserve tawduna admission process sathari asigumba khongthang asi afaba khongthang ni haina mahiroi lup singna lawe asigumba afaba khongthang asibu thabak oina pangthorokpada fajadaba mawong khara Imphal manungge miyamna Paamna tanariba Leingakki school singda miyamna uba phangli haina MSU gi Secretary General becomes rit thongamna thadorokpa cherol amada haide BDF singi matam ga chunaba khusumal PBU haina Leingakki maphamda demand tawduna BDF Guardian Association na wakat mifam chathakre Kangla manungda maisau taret ki mitam amasu tongana khina bohona biu haina sikona phongdokre India gi president election gi ballot box hayeng Imphal da thunglagane Mingjan Chepau online amasung offline da thabi yo MSF Manipur da COVID-19 positive oibagi chang khangen hengalakli ngai cherak asida Director of Education S Manipur na haukiba July gi tang 9 da Education S ke makha da leriba government higher secondary school singda mari lainaba principal singna khudong sagda bamawong da admission tawgadawani haina cherol thokiba bu yangbiraga mahiroi singi miyam gi damak online amasung offline animaki kuthangda Mingjan Chepau admission form thabinaba Manipuri Student Federation MSF ke General Secretary Hizam Roshan thadorokpa cherol amada haire lam khopsin ba midyang changbiyo Touba District ki Khangabok Assembly constituency gi manungchana leiba lamding Kabopat local area ge Samaram tab lambi asida nongma gi lam khopsilagli ba se mari lenaba authority singna athuba matamda midyang changbiyo haina Lamding Kabopat Local Farmers Development Association ge President Thangjam Yai School na khuyek piduna thadorok pa cherol amada haire
Cherol asina hai lamding kabo pat lokol ge samaram tab lambi paring ase phibam yamna sokpana hauzik nongju pantha matam asida miyamna maruoina lawmi singna chathok chasin tawbada yamna khudong jadre lambi paring asigi nagyatta law uri ba lawpu singna lam khopsilakpage mawongda ngasidi lambi ase peksilakpana maram oiraga gari ani thainaba yadre hiram asida mari lenaba authority singna athuba matamda midyang changbiyu haire nakal amarom da khangabok assembly constituency gi MLA Okram Suras Kumar gi midyang makhada ACS gi lawmi pumnamakta aigi migi naidana lawmi singda matam sana urea har pibi bagi damak MLA Suras Kumar bu lamding kabopat local farmers development committee gi maiki de ge tawbimal khangbu uchari hainasu cherol asina makhatare urea pairambagi thigat pa haukhre wafgai lamkhai bazar gi dukan amada urea bag chamri rom paiduna lerambadage lawmi sinmi apun balup loksalna urea harsing adugi maputhi bagi thabak sathakre ngarang sathaki ba drive aduda saruk yakhi ba loksal ge vice president Laisram Siam na phongdoki bada wavgai kendra ge MLA na kendra sigi lawmi singda yenabani haiba urea harbo wavgai lamkhai bazar da leiba naurem santa kauba miyoy amage dukan amada paisinu thambase aduki matik nungai taba made samam na ba phawe dukan mapuna urea har sing ase MLA gi har ni hari basige aseng ba mari makhong thidoktuna lawmi singda laina har phangana ba lup asina honagani haire yum mai chakpada lupa lakh tara rom ge lanthum mangkhre ngasi ahing nongalamdai pung amaga minute 30 rom taba matamda mayang Imphal Bengun Nargam da leiba wang mayum Jamaluddin Elais ibungau ge machanupa wang mayum boboy gi yum short circuit na oiramba yai haina singnaba mawongda maina tumna chakre haire boboy amadi mahake nupiga loinana apikpa makhoigi masade mai chakliba yum aduda laihowdabadagi khudong thiba nangaudre adubu luhongba kuidriba boboy ge loina bigi awun pot yauna chaurangna lupa lakh 10 rom ge lanthum ut on khre laibak thiba thokdog adu thokpa matamda yum aduda mi amata leitabana yum adu mapung phan achaklaba matungda miyamna khangna rakhibane miyamna khangnarakpaga fire service ta pau piduna kanana bohona khe adubu kanba ngamdana tumna chakre maram aduna awaba taraba boboy ge khanbiraga Leingakki mari lenaba department amadi miyamna mateng pangbina ba appeal tawrakle hand grenade ama thamlamle ngasi ayuk pung 5 minute 30 rom tabada Andro police station gi manung chanba yairipok tolihal takokpi da leiba nongsaibam sanjit sahi 30 apokba yai magi yumge thongalda sakhang dabasing na hand grenade ama thauri na kiraga yalaga thamlamle nongsaibam sanjit ase NK Enterprises ke managing director oina leibani haire bom asi kanana karigi damak thamlam khibano haiba hauzik phawbugi oina chap saba khangba ngamdre aroi bada tabiri bapum namakpu thagachare